ngasi ayu phone ki batungan tungan ma Manipuri si phone sing digi maroi be I pauk sing myam na thamji han mara sana lai ba pauk si phone ma maroi ba paw ma tamu da Manipur gi auto driver ani hat khra batung da Indo Myanmar border da ungkhat na re Myanmar army gi sentry post mai thakre khunja sing nung thana ba da asu apa yaw na khre Myanmar gi sagai region gi tamu town Manipur gi Tamil masa auto rickshaw driver ani ngarang ayuk pung 12 tabada sakhang da sing na nungmai na kap tano hat khra batung da laiba ani gi marakta yamna sawn ungkhanari khoi shawnar ba myam horak tuna Myanmar mai ke de sangsin duna lanmi gi sentry post mai thakre laiba ani gi myam gi marakta nung thanarak pati gi misa myam asu apanang na khre Thaudok thupam digi phangwa pawn hai Myanmar manung da nongmai na kap no hat kraba more da leiba Tamil auto driver ani edu gi haksang asisu Manipur police ta sinnarakide ngarang dagi sinnarak lagani hairak laga sinnarak ta bagi matang da myam nungnang na lainari ngai gi sairak ta kana gomba kharana tamu hospital digi asibaksang ani edu Myanmar lanmi na puraga mai thadokre haiba tonga sandoraki tonga aduna maram oiraga ngarang digi khoirang khosawnana lairiba miyam adu thuna yangna thoknarakhi amasum more ward number 2 da leiba sunrise ground pulakhi tongan makanglup ki miyoi lising ama romna Myanmar lanmi gi thawong adu yamna kan yaningdaba phungdoknabaga loinana miyam gi asobo mof ama thulakhi mof aduna ngamkhai wangmo lanchinduna Myanmar romna sangsin ki amasum inaknakbada leiba Myanmar lanmi gi sentry post attack tokhi Leba aduda military junta na leba question grapatung da democracy pamba miyam ga akan ma nongmai kap narakbagi thaudok kaya maram thokibana maram oiraduna hairiba sentry post aduda Myanmar army ama phawba lekhide maduna maram oiraga khoisaw naraba miyam aduna sentry post adu mai thadoki hairi pausina makhata na hai thaudo adugi tungda leba ani gi miyam hongnarakhi Myanmar masa kaya su umakhuta thang paiduna thoknarakhi mafam adumaktada Myanmar masa singa Manipuri masa singa nung langnarakhi thaudo duna Manipuri masa ani makokta nung na panduna soki Myanmar gi maikeidana miyoi mari soki thaudo adu thokraba tungna Manipur police ki masing yamnaba kangbuk singsang slakhi Assam Rifles ki personnel singsu mapung faba lanmi ki sing thoranga loinana mafam aduda position lawduna lekhi khoi shawnaraba miyamna Assam Rifles nongmai kapnaba taksinki nongmai kapu yadi haiduna munge phawba tawnakhi nakalani gi marakta yamna sawna ungkhatnarakpana maram oiraduna More town district magistrate na CRPC ki section 144 gi makhata ba yathangama thuktre phawba athingba thamjinkhre hairi hana pawshna makhatana phongdorakli atopa pawmadana accident amasire Kangpokpi police station konba Imphal Dimapur lambi gi daily village maparanga numidang pung mapalom taba matamda thokiba lambi gi accident na miyoy ma lekana bangamdana lekidre police gi phangma pawda lekidra ba miyoy du gi maming sabungbam Esorlal sai kungani thoi apokpa lekidra ba kriti khoi Imphal West ki manung sanba sagol tong awang lekai khunawdagini thaudo si Kangpokpi romda ngamasa tharuraga halakpa Esorlana Thauraga mamana ba anina tonglaga yumlomda halakpa registration number yaudaba Maruti Ben asi ngang numidang gi pungpham aduda daily village mapar mayuknana lakpa angang ba masugi Chevrolet car registration number MN01Z 7254 siga thomjinabadagi Isolal thina sokpadagi laikanaba khudata Kangpokpi district hospital pukhalaba matung ikan kanadana laikanaba ngamdana laikidabani thaudo aduga mari lainana Kangpokpi police station na UD case ma lokhatpaga loinana laikidraba Isolal gi asibaksang adu rims ki mok to postmortem taraga imung manungi miyoisina khusina khre hairi hanasu pawsna makhatana phongdorakli atopa pawmana Lairaba miyamgi punsi role da ahenba saitheng domestic LPG cylinder amagi mamal lupa yangkhai hengakre sakthong gas ki mamal cylinder amada lupa yangkhai amukasu hengakhibaga loinana Manipur da kg taraga mariga point ani gi sakthong gas refill toraba cylinder amagi mamal lupa lising amaga saniga supnigi mariga point manga yokre Thobal district di cylinder amada lupa lising amaga saniga manga yokre hariba mamal si home delivery gi charge yaudri India ki maru eva oil marketing company singna cylinder amada lupa yangkhai henganaba lepkhibani ngasi nauna mamali hengatkhiba si yenglaga kg taraga mariga point ani gi non subsidized LPG cylinder amagi mamal Delhi da lising amaga sumnagi yangkhai go humdo yokre Imphal dana cylinder amada lupa lising amaga saniga mariga paisa manga yokre amas mamal hengatkhiba si mapungoina malem gi kaithil da sungdok triba thogi mamal si hengalakpada gini hari
Manipur gi oina Imphal East District, Imphal West, Bishnupur, Sandel, Kaksing, Kamjong, Kangpokpi, Noney, Senapati, Tamenglong, Tecnopol amasung Ukhul districta cylinder amagi mamal asi lupa 1,9 point mga yore. Ziriba mamasum Susampur districtna cylinder amagi mamal lupa 1,9 taruk yore. Thawbal amasum Perzol districtna cylinder amagi mamal asi lupa 1,9 mga yore. Ngasi LPG gi mamal hengaliba si tharaga hokiba me thadagi pabada ohumlak suba hengalakpani sei sigi me taraga mapan kg taraga mariga point ani lumba sathung gas ki cylinder gi mamal silupa ohunga paisa yankai hengaki madugi mamangda Mars kungani thoida cylinder amada lupa yankai hengaki masigi matangna hokiba me tareta su LPG gas cylinder amagi mamal silupa yankai hengaki balekhrabani LPG cylinder gi mamal si tha khudingi tang ama natragana taraga mangada oil marketing company singna hek lepagi thabak tawi India lengangna PM Ujawala scheme gi beneficiary singda LPG cylinder taraga ni thoi sahi amada ahung mamal fangalamani loinana madugi subsidy gi senpha madu beneficiary singi bank account direct benefit transfer tawduna fangalamani center na PMU scheme gi beneficiary sing khaktada subsidy pi khibedagi leba asigi yumthong khuding makta seasonary LPG cylinder sing asida phanglamba subsidy adusu kakthakre domestic LPG cylinder khakna tana kg taraga mapan gi commercial cylinder sing gi wani dilupa nipan ga paisa yankai handakre loinana masigi mamal asi Delhi da cylinder ma dilupa lising aniga taraga ni thoiga point manga da handakre ngasi mamal hengakhraba matungda LPG cylinder amagi mamal asi Assam dana lupa lising amaga samaga suknageni Arunachal Pradesh da lising amaga samaga taraga nipan ga paisa yankai Meghalaya da lising amaga samaga kun Mizoram da lising amaga sanige manga Nagaland da lising amaga suknagi humdraga ni thoi Sikkim da lising amaga saniga suknagi manga ga paisa yankai loinana Tripura da lising amaga saniga taraga humdoiga 0.05 yaukre hairena pausna supalakli atopa paw madana total shutdown sanction na ba sem sare laishram na ba maitei misiga mari lainana sem khiba je sina lakliba July 9 ayukpung manga dagi July 10 gi ayukpung manga phawba total shutdown sanction na ba sem sare hairi JSC against the brutal killing of laishram na ba maitei apok palai khidrawa el baige singa camsify khundongmam laikai thawbal na sinduna ngarangi camsify haibong lera khundongmam laikai amasum khong ahan bi laikai hungi miyamna democratic oiba mongna sangsin kiba khongjang amada saruk yakhibi man hai gari na thomlam laga hana yengbi da badagi laikhidraba laishram na ba mitegi miyarasi yaning da ba phungdok tu nanga sigi wakar mi phamasi pangthapani wakar mi phamasi da saruk yakhiba singna total shutdown gi phire basi lawani lotuna lairiba gari mapu mari lainaba authority na puthopina ba haijaki adu belenga nanga si phawba tumina laisin kiba sidagi piendraba miyamna tangai fadana aroiba upai oina phire basi lawani khongjang asida lining license electricity fair service press amadi atei layeng gi oinadi komthokani loinana khongjang sangsilingai manungna kanagumana lammi hendru athingba tugai raglabadi masa masa gi taxa pujagadabani masigi apapatagi taxa pumbasu Manipur legang pugadabani haikhen su pausna phongdorakli atopa pawmana Punjab Chief Minister BS manangasi luhonglagani Punjab ki Chief Minister Bhagwantaman Chandigarh maki yumda apik pathoram amada hayeng luhonglagani masagi sai nifugani pan suraba minister manana Dr. Gurpreet Kauraga luhonglagani luhongbagi thoram madu imung amasum naknaba mari mata sing khaktamag yawgani thoram madu Aam Aadmi Party AAP gi chief Delhi Chief Minister Arvind Kejriwal su yawrabi haina likhun singna phungdokli mak sahi taruki mamangda hanagi nupiga kainakre hanagi masa ani lei masa singadu mamaga US ta lei makna Mars taraga tarukta Chief Minister wasakpada makhoi lakhi hain spali atopa pawmana British Prime Minister Boris Johnson gi leadership khudong thiba phibam da lairi lusingba sing pham thadonakre agency British Prime Minister Boris Johnson gi cabinet gi makok thongwa minister sing mathang resign tawnakibaga maki leadership hojik khudong thiningai da lairi khwaidigi nobo oina UK Financial Services Minister John Grant su pham thadokre ngarang leba popo gi athingbada Chancellor of the Exchequer Rishi Sunak amasum Health Secretary Sajid Javid resign tokre makok thongba minister sing resign tawnakibagi matung leba asigi Financial Services Minister John Grant su Prime Minister Johnson gi mayok tu yaningda phungdok tu ngasi yum sikasa numita resign tokre
ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯤꯗꯔꯁꯤꯞ ꯑꯗꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯣꯏꯕꯗ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯕ ꯋꯥꯠꯄꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯦꯁ ꯁꯦꯛꯇꯔꯗ ꯊꯕꯛ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯅꯕ ꯃꯍꯥꯛꯀꯤ ꯆꯤꯊꯤ ꯑꯗꯨꯗ ꯒ꯭ꯔꯦꯟ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯕꯣꯔꯤꯁ ꯖꯣꯟꯁꯟꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯕ ꯂꯨꯆꯤꯡꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ꯭ꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯑꯗꯨ ꯄꯜꯂꯗꯨꯅ ꯔꯤꯁꯤ ꯁꯨꯅꯛ ꯑꯃꯁꯨꯡ ꯁꯖꯤꯠ ꯖꯕꯤꯠꯅ ꯑꯃꯒ ꯃꯤꯅꯤꯠ ꯈꯔꯗꯃꯛ ꯀꯥꯟꯅꯔꯒ ꯐꯝ ꯊꯥꯗꯣꯛꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯗꯤꯝ ꯖꯣꯍꯥꯋꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯞ ꯕꯔꯀ꯭ꯔꯦꯕꯨ ꯄ꯭ꯔꯃꯣꯁꯟ ꯄꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯖꯤꯟꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏꯟꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯇꯤꯝꯒꯤ ꯃꯦꯝꯕꯔ ꯀꯌꯥ ꯃꯈꯥ ꯇꯥꯅ ꯐꯝ ꯊꯥꯗꯣꯛꯂꯛꯂꯕꯗꯤ ꯃꯍꯥꯛ ꯍꯤꯡꯕꯗ ꯋꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯍꯥꯏꯒꯨꯝꯂꯗꯅ ꯖꯨꯅꯤꯌꯔ ꯄꯣꯁꯁꯤꯡꯗꯒꯤ ꯔꯤꯖꯤꯒꯅꯦꯁꯟ ꯀꯌꯥ ꯇꯧꯅꯈ꯭रे ꯔꯤꯖꯤꯒꯅꯦꯁꯟꯁꯤꯡ ꯑꯗꯨ ꯕꯣꯔꯤꯁ ꯖꯣꯟꯁꯟꯒꯤ ꯂꯤꯗꯔꯁꯤꯞꯇ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯁ꯭ꯀꯦꯟꯗꯜ ꯀꯌꯥ ꯃꯔꯨꯝꯒꯤ ꯃꯇꯨꯡꯗꯅꯤ COVID-19 ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯑꯥꯏꯟ ꯌꯥꯗꯕ ꯄꯥꯔꯇꯤ ꯑꯃ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯥꯏꯟ ꯊꯨꯒꯥꯏꯕꯗ ꯐꯝ ꯄꯥꯏꯔꯤꯕ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯗꯨꯅ ꯄꯥꯔꯇꯤ ꯒꯦꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯣꯟꯁꯟꯅ ꯇꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯅ ꯍꯧꯈꯤꯕ ꯊꯥꯗ ꯃꯍꯥꯛꯀꯤ ꯂꯤꯗꯔꯁꯤꯞꯇ ꯊꯥꯖꯕꯒꯤ ꯚꯣꯠ ꯑꯃ ꯇꯧꯍꯟꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯈꯖꯤꯛ ꯈꯛꯇꯗ ꯍꯤꯡꯍꯧꯈꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯁ꯭ꯀꯦꯟꯗꯜ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯃꯍꯥꯛꯄꯨ ꯃꯐꯝ ꯂꯧꯊꯣꯛꯍꯜꯂꯒꯗꯕ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯅꯧꯕꯁꯤꯡ ꯄꯣꯛꯂꯛꯍꯟꯈ꯭रे ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯒꯗꯕ ꯂꯨꯆꯤꯡꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯔꯤ ꯃꯈꯣꯏ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯆꯍꯤ 93 ꯁꯨꯔꯕ ꯂꯤꯖꯥꯇ꯭ꯔꯨꯁ ꯅꯗꯤꯝ ꯖꯍꯥꯋꯤ ꯔꯤꯁꯤ ꯁꯨꯅꯛ ꯕꯦꯟ ꯋꯦꯂꯦꯁ ꯁꯖꯤꯠ ꯖꯕꯤꯠ ꯄꯦꯅꯤ ꯖꯥꯃꯦꯔꯤ ꯑꯃꯁꯨꯡ ꯇꯣꯝ ꯇꯨꯒꯦꯟꯗꯥꯇꯥꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯨꯏꯌꯦꯂꯥꯟ ꯄꯥꯎꯗ ꯐꯣꯡꯕ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯃꯨꯛ ꯃꯌꯥꯝꯅ ꯄꯤꯖꯒꯦ ꯏꯖꯩ ꯇꯨꯔꯦꯜꯗꯒꯤ ꯌꯥꯎꯅ ꯍꯛꯆꯥꯡ ꯑꯅꯤ ꯐꯪꯂꯦ ꯄꯨꯟꯅ 94 ꯁꯨꯔꯦ ꯃꯃꯥꯡ ꯊꯥꯒꯤ 19 ꯑꯃꯁꯨꯡ 30ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯥꯡꯁꯤꯡ ꯄꯥꯔꯠ 5 ꯃꯈꯨꯋꯥꯝꯒꯤ ꯑꯦꯔꯤꯌꯥꯗ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯔꯤꯕ ꯀꯦꯝꯄꯅꯤꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ 103 ꯁꯨꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯄꯨꯂꯞ ꯅꯟꯁꯤꯟꯈꯤꯕꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛꯇ ꯉꯔꯥꯡ ꯐꯥꯎꯕꯗ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯍꯛꯆꯥꯡ 13ꯒꯤ ꯃꯅꯨꯡꯗ 2 ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯏꯖꯩ ꯇꯨꯔꯦꯜꯗꯒꯤ ꯑꯃ ꯌꯥꯎꯅ 2 ꯐꯪꯕ ꯉꯝꯈ꯭रे ꯖꯣꯏꯟ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯅ ꯉꯁꯤ ꯐꯪꯈꯤꯕ ꯍꯛꯆꯥꯡ 2ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ 103 ꯁꯨꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤꯒꯤ ꯕꯤ ꯀꯦꯝꯄꯅꯤꯒꯤ ꯁꯨꯕꯦꯗꯥꯔ ꯎꯃꯦꯁ ꯂꯥꯃꯥꯅꯤ ꯍꯥꯏꯅꯁꯨ ꯃꯁꯛ ꯈꯪꯕ ꯉꯝꯈ꯭रे ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯪꯕ ꯑꯄꯨꯟꯕ ꯍꯛꯆꯥꯡ 94 ꯁꯨꯈ꯭रे ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ नुमित्तुमक्तदा हिंगना कलहौखिबा टेरिटोरियल आर्मी की पर्सनल तरेंगना हौजिक मंत्रिपुखीगी IJR वेस्ट की मिलिटरी हॉस्पिटल लायंगलिबने दुगा अतोप पर्सनल मंगाना गुवाहाटी की चामग यंखै मथोय सुबा बेस हॉस्पिटल बसिस्थाद लायंगमग लोइनना पर्सनल अमना लाइमखोंगी चामग मार्फुगोमदै सुबा मिलिटरी हॉस्पिटल लायकनरिबनी अहानबा थौदोक थोखिबा नुमित्त कनमगमखिबा मी 19 दुगी मनुंगदा BSC कंपनी की मियोय मंगा यावरिबनी ngaranggi oina joint rescue team na haksang amata phangba ngamkhidrabasu ngasi tareni salakpa numita territorial army gi subedar amagi haksang yauna ani phangkhibaga loinana wat horiba haksang taragani toisu phangnanaba thibigi thabak leptana sathakigani hainasu pausna phongdorakli atopa pawmana sangai bo hanthana yengbadi nate asengba state animal poni na oifam thui laisema sanajawba ngasi manipur oiriba phibam si ekhoi masel puksel sengnadabagini Saisa kayadagi sanalaibak Manipur bungaktuna lakhibagi thabak thoramsingda lamdamasigi sagol puni haina khangnariba sina asobo thodang lokhi loinana yumlo nabat laibak singna landarakpa matamda thengnakiba lanphamsingda su ponina maraibakidama kathokpa maga loinana lanmi singa punna lanthengminaki maramaduna sangaibudi miraibana tedubo tasing state animal si ayoinadi sagol punina oheningi haina Rajya Sabha gi MP ningthola sema sana jawbana phongdokre Wapamsing asi Impal East ki manungsanba yengang pokpigi Emmanuel's English School da Bir Tikendrazit University gi rural campus ama hangdokpigi tharamda phongdokhiuni tharam maduna mangna makha taradun hai poni haina khangnariba sagol asina ireibak iramdamasi ngakpada saili singkyadagi asobo thodang lawduna lakhibadana tana polo haiba malem sin matuna maming leiraba masana asisu hawdokhi adubu laibak thibadi ngasi poni hairiba sagol makhala si iramdamasi da supnagi sagol lising amaromta ngaisilakle se minister nongthongmam biren gi miyang makhada di poni bu kannanaba akan mathakta thorang thausil kya pekhali sangai hairiba sa makhala sisu iramdamasi gi oinadi yamna tangna phangba malemda anisuna leitraba sa makhalamani aduma puta sengna munna khan tharuragadi sagol poni na state animal oifam thui atop state ta
Tiger Project paikhatpagumna Manipur da su Pony Project ama paikhatnabagidama handak pangthokadoriba Parliament ki session na pukhatuna taksingane haiki Tharamadu mana makha taradun hai aikoi na tauriba thabaksing iraibakini haina khanduna thabak tominasi ngasi haukiba mi role singda nationalism ki wakalasi irai leitabagum tawi Ireibak iramdam nung sisi iramdam gidama kariguma khara tawna bo honaminasi tasengna hairabada aikhogi iramdam Manipur da ngasigi phibam masida lairibasi aikoi masel na puksel sengna dabadigi oiribani haina sifungdokhi haukiba sei kunthra maki mamangna tampak amadi singi lamdam singda satpa matamda ngehak pothaba matamda aigi miyamda karamba matamda aphaba ising aphaba education phangan ngamgani haina nungnang duna lakpani adubu ngasidi miyamgi thogol tawnobagi tanja adu phanglabanina lepa leitana kaya pangthokli haukiba matam singdu ngasidi pamuba farakle haujik pung kunga mari thabak surabas awat pakaya dumak leibigi wakhalona ma fauri Imphal East ki manungsan ba yengang pokpi da Bir Kendrazit University ki branch ma hangdorakpa sida Rajya Sabha ki MP ama oina tawbi aba thabak thoram sing leiraga di takpiyu angamba thodang lawjugi haina sumangna makata na phungdokhi ngasigi thoramadu saruk yakiba lamlai AC ki MLA Khongbatabam ibomsana phongdokibada lebak ama sakhotpa haibsi education yaudana sakhotpa khangamloi haukiba puwari sing hangana yengluba matamna sakhotkraba lebak sing adu lairik leisu haiba miyo ayamana leiba lamdam sing oikhi district ahungi marakta leiriba yengang pokpi hairiba mafam asida Bir Kendrazit University gi masa ma hangdorakpa si maike sungidi yamna mang aphaba khudamamani Lairik tamba loiraga lenga ki thabak khak tawgani haibigi wakhalun leibigi mohta lairik tamba loiraga isa thabak pi jaba ngamaga loinana atopa miyoibusu thabak pi gi haibigi wakhalun leinaba honaminasi maramdi lairik tamliba mahiroi khudimak leiba ki thabak loinamak phangani haiba leiti loinana hawrakliba mahiroi singna yamna discipline leina mayai ka chinjak tagi lapthokna thamliba pandamaduda kana honarabadi soidana mai pakane haina sphungdokhi Ngasigi Tharamadu Bir Kendrazit University ki Vice Chancellor Dr. A.K. Sauduri, Bosem ki former Deputy Secretary Dr. S. Mangiamadi, nauna hangdokliba Bir Kendrazit University ki campus siyam nabagidamak lam ekar marfugamatoi pikibi puksel saurabi nepram borni amadi, Imamnul English School ki Secretary ka Managing Director Salam Sundar Nasing Musar Yakibaga Loinana Taurangi Makasa Tarakpada Handak Haidokiva ko simna lobo class 12 ki exam na mako umatang tarakraba mahiroi singlesu asama khudul pidun ikaikum na botki atopa paw madana Agriculture Department ki manungna kari laibana no ATMA gi contractual staff sing department post creation tawduna regularization pikrabasu ATMA scheme sahi ama sangdon khre Manipur lenga ki marueba loisang singi manungda laumi singa hakteng nariba marueba loisang amoiriba Agriculture Department pu mateng pangsindun hena mapangal kakat hananaba state atai da hangdokiba gumna sana halakiba Agriculture Technology Management Agency ATMA scheme gi makhada contractual basis ta lairiba stapuna Manipur lenga na Agriculture Department makhogi dama tongana posting creation tawraduna regularization absorption tawbadagi hendoraktuna transfer posting power piraba matungna scheme asibu Manipur gi oina sahi amaga sangdo halakle ATMA scheme gi makhade Agriculture Department na ngyak laitana anauna wa thabak thoram sing amagi mathakta ama nansinana lakholakliba sigi maram loisang asigi manungna kari laibana no haiba ohang sing lami sing hangnarakle taseng nama Agriculture Department na loisang asida regularization absorption tauksinduna transfer posting power pikraba ATMA gi contractual staff sing adumaki mingda scheme asibu sahi amaga amuhana sangdo halakliba si manab staff sing oiribana loisangi sinmi thaumi oina sijinabi ki mathakta sangdo halaklibi scheme asigi oina su makhoi na hanadagi contractual basis ta purakhiba thabak thoram sing adumak kapuna tahonduna khagi kusumal su double oina pinana ba akhanaba thorang ama lakholaklibra habigi wangsu songthorakle mamang thagi kunga mapanda secretariat Agriculture Department ki under secretary Gauza Yungna loisang asigi director da ikhiba sirol ASRB 302 2022 agri gi matungina Agriculture Director na Janawari kuntraga mathi English singani ga kungani thoida ikhalakpa letter number SNO
to Manipur ER 2017 gi matungina ATMA scheme gi makhara contractual staff sing oina sizinnarak liba miyoi saniga kunthra gi oina scheme asi sai sigi March ani English sing ani ga kungani thoidagi khalaga mathang sai English sing ani ga kungo humdo gi February kungani pan phawba sangdokpada government ayaba pire haiduna khangalakibani maramusna agriculture department regularization absorption tawduna post creation power tawraga transfer amasung posting power piriba ATMA scheme gi contractual staff sing asigi matam sei ama sangdohanbada government ayaba pirabanina athuba matamna finance department PIC gi OM number 21 to 2006 finance department PIC December 27 2013 gi matungina athuba matamda mathauta thabak sing lokhatna basu khangalaki suhaidi maswaida amukka hana tholak libo wafamdi January 3 English sing ani kungani thoi the commissioner agriculture M zone thuki ba order amada December kungo humdo English sing ani kungi mathoi the pangthok state cabinet mi phamna loba warep ki matungina ATMA scheme gi contractual staff sani ga kunga mapon agriculture department da regularization absorption tawri habi gi order ama thokrabani aduga hariba regularization absorption asimaksu January ama English sing ani kungani thoi gi Department of Personnel gi UO number 101 2021 2022 DP gi matungina concurrence yaure haibaga loinana numit asimakta thokiba finance department PIC gi EO number 252 2021 2022 finance department PIC gi matungina finance department gi current yaure haikibani aduga hana ATMA scheme gi contractual staff sing oina sizinnarakpadigi agriculture department da regularization absorption tawkhraba staff sing asida loisangi maiketi gi khangalibana ahenba khusuman yaudana makhoina ATMA scheme gi thabak thoram singsu yengsinhangani haibisini masi oirabade makhoigi manungda sahi ama sangdokhalibi scheme asigi damak mari lenaba ministry na pirakadoriba pirakraba senpam sing aduna kanada karigi damak sizinnagadoribano haibisisu wahang mayam sigi manungda khwaidigi sawo wahang oirakli hainasu pauksisna palakli makasa tharak poina sanga express ta phongba to papawmana Manipur da Potloikhre Sairaksida Manipur ga tainaba Assam gi Kasar district leiba railway construction group ki pujari oiba amagi haksang mayumda punaba siena leitaduna Manipur oina aroiba mathau mangam pangthokre hairi Silchar dagi Sentinel na report torakpagi matungina Kasar da leiba Diren kuri kauba ama marang singi thaudo dura sina phangki masai sai nifuga taruk suraba construction workers singi pujari oiba miwe adubu marang singi thaudok ta mangkhre haina ma ki Kasar district ki Borkhola gi Zarail Talada leiba ma ki nupina police ta wakalaki ma ki masa phanglaba matungda masa khangdoknaba paupi duna ma ki masa nupa Manipur da kauki adubo aksang adu Kasar tana punaba sel leitabadagi Manipur da adu aroiba mathau mangam pangtokhi leikidraba Diren kuri matum ta thabak suduna mayum pobani atai di sen thokpa yaudri haina su paus na phungdurakli yamnamak noaitaba paw mus oiri myam atoba paw madana ko na miyeni mara leire haikre mamang segi January 18 da Raj Bhawan gi gate grenade langsinba thaudok mari leinana miyoi ani mara leire hain special judge NIA Manipur RK memsana lakthuki bagaloinana sentence hearing thasi gi taragani thu de sathanaba matam lepkhre kona grenade langsinbagi morals leire haina lauthokraba mi ani dudi khongmon lisam laikai digi lisam ibosana Elias Kengba Elias Michael Elias Red saini fuguni thoi apokpa lekidraba samungo amasum lari gengba laikai sanathong digi konsam manithoi saini fugutaru apokpa biharini ngasi charge hearing da lisam ibosana Sajwa Central Jail dagi kota puthoraki medical ground bail da leiriba konsam manithoi su court masalaki kona makhoi ani mara leiri haina laukthokpaga loinana hell ground sayesi gi me taragatreta konsum mani thoida pikiba bail cancel tobaga loinana marks judicial custody de remand piki mamang segi January 18 gi nungthil pung mari makhairom tabada Rajbon gate ta hand grenade langsin ma thodok mari leinana police na makhoi ani mayum digi sayedu gi January 1 gi mari da phagatpaga loinana circuit board nipan amasum bomb pokai hanmada sisinaba remote control unit amasu phamungam khibani Ministry of Home Affairs Government of India gi directive matung ina case asi Manipur police gi NIA da sinnaraba matung thigat pa horakibani amadi NIA na makhoi ani gi mathakta special court NIA Manipur da charge thangalakpa loinana hearing satha ba horakibani sairi
ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ